ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯕꯤꯀ꯭ꯔꯝꯖꯤꯠ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗ ꯃꯍꯥꯛꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝꯅ ꯇꯧꯏ꯫ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯗꯦ꯫ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯤꯡ ꯄꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯂꯥꯜꯂꯒ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅꯁꯨ ꯅꯤꯡꯊꯧꯅ ꯃꯤ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯈꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯕꯨ ꯈꯨꯟꯗꯨꯒꯤ ꯑꯔꯣꯏꯕꯗ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯟꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯕꯁꯨ ꯍꯥꯏꯔꯤꯕ ꯃꯅꯥꯏꯁꯤꯡꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯐꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯨꯠꯃꯛꯅ ꯐꯥꯎꯕ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯈꯨꯟꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯅꯥꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯆꯩꯔꯥꯛꯇꯨ ꯀꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯇꯥꯟꯖꯕ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤ ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯃꯔꯨꯝꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯅꯔꯝꯃꯤ꯫ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯐꯥꯎꯕ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯖꯥꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯨꯜ 8ꯈꯛ ꯂꯥꯜꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯒꯤ ꯃꯃꯤꯡ ꯕꯨꯙꯤꯆꯥꯟ ꯀꯧꯔꯝꯃꯤ꯫ ꯕꯨꯙꯤꯆꯥꯟꯅ ꯃꯍꯥꯛꯀ ꯈꯨꯜ ꯊꯪꯅꯕꯁꯤꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ ꯑꯁꯨꯝ ꯆꯠꯄꯗꯒꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯈꯨꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ?" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯕꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯏꯃꯥꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯕꯒꯦ?" ꯕꯨꯙꯤꯆꯥꯟꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩꯁꯤ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯥꯗꯥꯟꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯉꯁꯤ ꯈꯛꯇꯪ ꯑꯍꯤꯡꯁꯤꯃꯇꯪ ꯂꯦꯛꯆꯒꯦ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯤꯟꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯇꯕꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯕꯨꯙꯤꯆꯥꯟꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯖꯐꯝ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯒꯨꯝꯂꯕ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯆꯥꯛ ꯐꯥꯎꯕ ꯑꯅꯤꯔꯛ ꯁꯨꯅ ꯆꯥꯕ ꯐꯪꯗꯦ꯫ ꯏꯃꯥ ꯏꯆꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯈꯔ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯥꯛ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯆꯥꯒꯦ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯥꯒꯨꯝꯂꯕ, ꯅꯍꯥꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯦꯟꯅ ꯆꯔꯥ ꯍꯦꯜꯂꯛꯂꯦ ꯍꯥꯏꯕꯅꯤꯅ ꯆꯥꯛꯇꯣ ꯅꯍꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ꯫ ꯅꯪ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯆꯥꯔꯣꯁꯦ꯫ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯨꯙꯤꯆꯥꯟꯗꯨ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯕꯨꯙꯤꯆꯥꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯏꯃꯥ, ꯏꯆꯟ, ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩ ꯏꯊꯟꯇ ꯂꯣꯏꯅꯃꯛ ꯆꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤ." ꯕꯨꯙꯤꯆꯥꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯤꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯩ ꯊꯥꯔꯒ ꯃꯩ ꯇꯤꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜꯗꯨꯅ ꯑꯁꯨꯝꯅ ꯕꯨꯙꯤꯆꯥꯟꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯒꯨꯝꯂꯕ, ꯅꯪꯅ ꯍꯌꯦꯡ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯗꯦꯕꯔꯥꯅꯤꯁꯦ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯅꯪꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯗ ꯗꯦꯕꯔꯥꯅꯤꯁꯨ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯅ ꯕꯨꯙꯤꯁꯥꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯏꯃꯥꯒꯨꯝꯂꯕꯤ, ꯀꯔꯤ ꯋꯥꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯑꯗꯨꯕꯨ ꯕꯨꯙꯤꯁꯥꯟꯗꯤ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯎꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯁꯥꯕꯤꯗꯣ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩ ꯊꯥꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯦꯛꯇꯃꯛ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯗꯦ." ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯕꯨꯙꯤꯆꯥꯟꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯙꯤꯆꯥꯟꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯕꯨꯙꯤꯆꯥꯟ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯨꯙꯤꯆꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯥꯗꯨꯁꯨ ꯌꯥꯅꯤꯡꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯕꯨꯙꯤꯆꯥꯟ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯅ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯂꯧꯁꯤꯡ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯎꯃꯪ ꯑꯃꯔꯣꯝꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯐꯥꯔꯨꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯖꯤꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯡ ꯉꯥꯛꯄ ꯑꯗꯨꯅ ꯕꯨꯙꯤꯆꯥꯟꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯨꯙꯤꯆꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯉꯝꯕ, ꯑꯩ ꯊꯪꯅꯕ ꯈꯨꯜ ꯃꯆꯥ ꯑꯃꯗꯒꯤꯅꯤ꯫ ꯑꯩ ꯁꯗꯥꯟꯕꯅꯤ꯫ ꯑꯩꯅ ꯐꯥꯔꯛꯂꯤꯕ ꯁꯖꯤꯁꯦ ꯏꯅꯤꯡꯊꯧꯗ ꯄꯤꯖꯅꯤꯡꯕꯗꯒꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ." ꯃꯁꯤꯗꯒꯤꯗꯤ ꯕꯨꯙꯤꯆꯥꯟꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯐꯖꯔꯕ ꯁꯖꯤꯗꯨ ꯄꯨꯔꯒ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯖꯤꯠꯇ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯁꯖꯤꯗꯣ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯕꯨꯙꯤꯆꯥꯟꯕꯨ ꯌꯥꯝꯅꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯨꯙꯤꯆꯥꯟꯗ ꯁꯅꯥ ꯌꯥꯎꯕ ꯃꯌꯣꯝ ꯃꯆꯥ ꯑꯅꯤꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯁꯖꯤ ꯑꯅꯤꯗꯒꯤ ꯇꯥꯗꯅ ꯅꯍꯥꯛ ꯄꯨꯔꯛꯀꯗꯕꯅꯤ." ꯃꯗꯨꯗ ꯕꯨꯙꯤꯆꯥꯟꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯗꯤ ꯐꯥꯒꯗꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨꯗ ꯕꯨꯙꯤꯆꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯈꯛ ꯂꯩꯍꯧꯔꯦ꯫ ꯃꯗꯨ ꯏꯅꯤꯡꯊꯧꯗ ꯄꯤꯕ ꯄꯥꯝꯃꯤ." ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯔꯥꯎꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯨ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ." ꯕꯨꯙꯤꯆꯥꯟꯅ ꯈꯨꯝꯃꯤ, "ꯑꯍꯣꯏ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 10 ꯅꯠꯇ꯭ꯔꯒꯅ 30 ꯆꯪꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯁꯖꯤꯗꯣ ꯐꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯒ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯁꯦꯡꯒꯥꯎ 3-4ꯇꯪꯒ ꯄꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯐꯥꯕ ꯇꯥꯔꯒꯗꯤ ꯐꯣꯡꯅ ꯄꯨꯔꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯖꯤꯗꯨ ꯀꯅꯥꯒꯨꯝꯕꯅ ꯂꯝꯕꯤꯗ ꯎꯍꯧꯕꯒ ꯊꯣꯛꯂꯒꯗꯤ ꯃꯤꯁꯤꯡꯅ ꯁꯖꯤꯗꯣ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥꯁꯤꯡꯗꯣ ꯃꯗꯨ ꯀꯥꯏꯔꯒ ꯎꯕꯥꯛꯅ ꯎꯄꯨ ꯑꯃꯈꯛ ꯆꯜꯂꯒ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯕꯤꯌꯨ." ꯃꯗꯨꯗ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯁꯦꯡꯒꯥꯎ 3 ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯨꯙꯤꯆꯥꯟ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥꯒꯨꯝꯂꯕꯤ ꯑꯃꯗꯤ ꯗꯦꯕꯔꯥꯅꯤꯗ ꯁꯅꯥ ꯁꯦꯡꯒꯥꯎ 2 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯁꯦꯡꯒꯥꯎ ꯑꯃꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯄꯣꯛꯅꯐꯝꯗꯨ ꯌꯧꯔꯕꯗ ꯕꯨꯙꯤꯆꯥꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯑꯐꯥꯎꯕ ꯁꯗꯥꯟꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯖꯔꯒ
ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯩ ꯑꯃꯈꯛ ꯁꯦꯜ ꯄꯤꯔꯒ ꯐꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯗꯨ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯎꯍꯟꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯣ ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯔꯒ ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯕꯨꯙꯤꯆꯥꯟꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯨꯡꯉꯣ ꯕꯨꯙꯤꯆꯥꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯁꯖꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯩ ꯌꯥꯎꯕ ꯎꯄꯨꯗꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯕꯨꯙꯤꯆꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯁꯅꯥꯒꯤ ꯁꯖꯤꯁꯦ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒ ꯅꯈꯣꯏ ꯑꯅꯤꯈꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯌꯦꯡꯕ ꯀꯥꯟꯗ ꯑꯃꯝꯕ ꯀꯥꯗ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯟꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯟꯕꯗꯒ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯠ ꯊꯛꯄꯅ ꯁꯖꯤꯗꯣ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯨꯙꯤꯆꯥꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯧꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯁꯅꯥꯒꯤ ꯁꯖꯤꯗꯣ ꯌꯦꯡꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯎꯄꯨꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯁꯖꯤꯗꯨ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯔꯒ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯣ ꯀꯩꯅ ꯁꯔꯥꯛ ꯇꯝꯈ꯭ꯔꯦ꯫ ꯃꯄꯥꯜꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯂꯦ꯫ ꯀꯩ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯥꯏꯁꯤꯡꯗꯨ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯕꯨꯙꯤꯆꯥꯟꯕꯨ ꯍꯥꯠꯅꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯁꯦ ꯃꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯏ ꯂꯣꯏꯅꯃꯛ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯈꯣꯏꯕꯨ ꯏꯪ ꯆꯤꯛꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯄꯥꯝꯗꯕꯔꯣ? ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯁꯨ ꯑꯩꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯇꯦꯟ ꯄꯨꯝꯅꯃꯛ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯨꯙꯤꯆꯥꯟꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯔꯕꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯗꯦꯕꯔꯥꯅꯤꯕꯨ ꯂꯧꯔꯨꯔꯝꯃꯤ꯫ ꯕꯨꯙꯤꯆꯥꯟꯅ ꯈꯨꯜꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯐꯠꯇꯕꯤꯗꯨꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯩꯒ ꯆꯣꯡꯈꯨꯒ ꯈꯠꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯟꯖꯦꯟ ꯅꯍꯥ ꯑꯃꯈꯛ ꯆꯤꯡꯌꯥ ꯑꯃꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟ ꯁꯦꯜꯂꯝꯃꯤ꯫ ꯁꯟꯅ ꯁꯖꯤꯛ ꯆꯥꯔꯤꯉꯩꯗ ꯃꯍꯥꯛꯁꯨ ꯃꯅꯥꯛꯇꯨꯗ ꯍꯧꯕ ꯍꯩꯖꯥꯝꯄꯦꯠꯇꯨ ꯍꯦꯛꯂꯒ ꯆꯥꯏ꯫ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯏꯁꯤꯡ ꯀꯥꯁꯨ ꯈꯨꯖꯣꯛꯅ ꯁꯣꯛꯂꯒ ꯍꯦꯛ ꯊꯛꯏ꯫ ꯃꯃꯥꯟꯅꯕ ꯁꯟꯖꯦꯟ ꯅꯍꯥꯁꯤꯡꯒꯁꯨ ꯃꯔꯨꯝ ꯀꯣꯟꯕꯤ ꯀꯥꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯟꯖꯦꯟ ꯅꯍꯥ ꯑꯁꯤꯅ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯏꯁꯤꯡ ꯊꯛꯄ ꯑꯃꯗꯤ ꯄꯣꯊꯥꯕ ꯈꯣꯡꯗꯨꯗ ꯏꯁꯤꯡ ꯊꯛꯀꯦ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯈꯛꯅ ꯏꯁꯤꯡ ꯈꯣꯡꯗꯨ ꯏꯁꯤꯠꯂꯒ ꯂꯩꯔꯝꯕꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯅ ꯏꯁꯤꯠꯄ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯔꯨꯝꯗ ꯂꯩꯁꯤꯜꯂꯒ ꯑꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯔ ꯈꯔ ꯀꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯉꯥꯁꯤꯡꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯎꯔꯦ꯫ ꯃꯇꯝꯗꯨꯗ ꯎꯁꯥ ꯃꯊꯛꯇꯒꯤ ꯆꯣꯡꯈꯨ ꯑꯃꯈꯛ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯡꯂꯤꯕ ꯂꯦꯡ ꯂꯦꯡ ꯆꯠꯂꯤꯕ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯁꯤꯟꯅ ꯄꯥꯛ ꯄꯥꯛ ꯂꯧꯈꯠꯂꯒ ꯀꯨꯠ ꯀꯨꯠ ꯌꯣꯠꯁꯤꯟꯈꯤ꯫ ꯀꯩ ꯍꯟꯅꯨꯕꯗꯨꯗꯤ ꯋꯥꯖꯕꯇ ꯃꯉꯥꯏ ꯍꯧꯔꯦ꯫ ꯀꯔꯤꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯩꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯒ ꯈꯠꯅꯔꯦ꯫ ꯀꯩꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛ ꯃꯨꯛꯀ ꯍꯦꯛ ꯆꯥꯎ,
ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯁꯣꯡꯈꯨꯅ ꯈꯨꯝꯃꯤ ꯍꯟꯗꯛꯁꯨ ꯆꯥꯅꯤ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯅꯤ ꯀꯩꯗꯨ ꯍꯥꯟꯅꯒꯨꯝꯅ ꯏꯁꯤꯠꯄ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯉꯥ ꯃꯌꯥꯝꯗꯨ ꯆꯣꯡꯕꯅꯦ ꯀꯔꯤꯅꯦ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯕꯗꯨ ꯎꯕꯗꯒꯤ ꯎꯊꯛꯇꯒꯤ ꯆꯣꯡꯈꯨꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯔꯛꯂꯝꯃꯤ ꯃꯁꯤꯜ ꯑꯇꯨꯝꯕꯗꯨꯅ ꯇꯥꯞ ꯇꯥꯞ ꯐꯥꯔꯒ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩꯅ ꯁꯥꯎꯃꯟꯈꯤꯕꯗꯒꯤ ꯐ꯭ꯔꯪ ꯆꯣꯡꯁꯤꯟꯗꯨꯅ ꯆꯣꯡꯈꯨꯗꯨ ꯐꯥꯒꯦ ꯇꯧꯕꯗ ꯆꯣꯡꯈꯨ ꯎꯁꯥ ꯃꯊꯛꯇ ꯐ꯭ꯔꯪ ꯍꯦꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯀꯩꯗꯣ ꯆꯣꯡꯈꯨ ꯐꯥꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯏꯁꯤꯠꯄ ꯍꯧꯔꯦ ꯍꯟꯗꯛꯃꯨꯛꯁꯨ ꯆꯣꯡꯈꯨꯅ ꯎꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥ ꯃꯌꯥꯝꯗꯨ ꯇꯥꯞ ꯇꯥꯞ ꯐꯥꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩꯅ ꯍꯦꯛ ꯇꯥꯅꯩ ꯆꯣꯡꯈꯨꯅ ꯎꯊꯛꯇ ꯍꯦꯛ ꯄꯥꯏꯈꯠꯂꯤ ꯑꯁꯨꯝ ꯇꯧꯅ ꯍꯧꯖ ꯀꯌꯥꯔꯛ ꯇꯧꯕꯗꯒꯤꯗꯤ ꯀꯩꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯡ ꯃꯈꯨꯠ ꯁꯠ ꯂꯥꯎꯅ ꯇꯤꯡꯊꯣꯛꯏ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯝꯃꯤ ꯄꯥꯛꯈ꯭ꯔꯕ ꯃꯃꯥꯏ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯨꯒꯠꯂꯒ ꯀꯞꯄꯗꯨꯗ ꯊꯤꯃꯟꯈꯤꯕꯗꯒꯤ ꯉꯁꯥꯏ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯁꯟꯖꯦꯟ ꯅꯍꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯅꯤꯡꯂꯝꯃꯤ ꯐꯥꯛ ꯍꯦꯛ ꯅꯣꯛꯊꯣꯔꯛꯄꯗ ꯀꯩꯗꯨꯅ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯇꯣꯞꯄ ꯑꯃꯅ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯗꯨ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ ꯀꯞꯂꯝꯕꯗꯒꯤ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯣꯛꯄ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯩꯅ ꯏꯀꯥꯏꯕꯁꯤ ꯀꯩꯕꯨꯗꯤ ꯆꯣꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯦ ꯃꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯩꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯨꯁꯝꯗ ꯇꯥꯞ ꯐꯥꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯀꯩꯒ ꯆꯣꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯃꯤ ꯑꯇꯩꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯔꯒ ꯂꯨꯁꯝꯗ ꯅꯝꯂꯒ ꯍꯪꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯀꯩꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯦ ꯅꯨꯄꯥ ꯃꯆꯥ ꯁꯟꯖꯦꯟ ꯅꯍꯥꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯁꯟ ꯁꯂꯨꯞꯁꯤꯡꯗꯨ ꯍꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯁꯟ ꯃꯌꯥꯝꯗꯨ ꯁꯪꯒꯣꯟꯗ ꯄꯨꯁꯤꯜꯂꯝꯂꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯏꯃꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯔꯒ ꯐꯝꯂꯝꯃꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯀꯥꯗꯨ ꯏꯇꯥ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯝꯂꯝꯃꯤ ꯃꯇꯣꯝꯇ ꯊꯤꯛ ꯊꯤꯛ ꯅꯣꯛꯄ ꯍꯧꯏ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯈꯜꯂꯤ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯀꯩꯅ ꯁꯨꯒꯠꯂꯒ ꯀꯞꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯁꯨꯝ ꯅꯣꯛꯏꯕ ꯖꯥꯠꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯑꯃꯨꯛ ꯍꯦꯛ ꯅꯣꯛ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅꯒ ꯈꯔ ꯍꯥꯏꯗꯣꯛꯅꯤꯡꯕꯅꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯅ ꯏꯁꯤꯠꯄꯗ ꯆꯣꯡꯈꯨꯅ ꯉꯥ ꯐꯥꯔꯒ ꯆꯥꯕ ꯀꯩꯒ ꯆꯣꯡꯈꯨꯒ ꯈꯠꯅꯕ ꯀꯩꯕꯨ ꯆꯣꯡꯈꯨꯅ ꯉꯝꯕ ꯀꯩꯅ ꯃꯃꯥꯏ ꯑꯄꯥꯛꯄꯗꯨ ꯄꯦꯔꯒ ꯀꯞꯄ ꯀꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯩꯕꯨ ꯆꯣꯡꯈꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯣꯛꯂꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯇꯝꯅꯤꯡꯅ ꯂꯩꯔꯝꯕ ꯋꯥꯐꯝꯗꯣ ꯇꯝꯊꯣꯛꯈꯤꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯩꯇꯥꯔ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯉꯁꯥꯏ ꯆꯤꯡꯗ ꯂꯩꯍꯧꯕ ꯍꯅꯨꯕ ꯀꯩꯖꯥꯎꯗꯨ ꯁꯟꯖꯦꯟ ꯅꯍꯥꯗꯨꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯅꯈꯥꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯩꯒ ꯆꯣꯡꯈꯨꯒ ꯈꯠꯅꯕꯒꯤ ꯄꯥꯎꯗꯨ ꯃꯆꯤꯜ ꯃꯅꯥꯎꯗ ꯇꯝꯕꯗꯨ ꯇꯥꯍꯧꯔꯝꯃꯤ ꯀꯩꯗꯣ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯩ ꯅꯪ ꯍꯌꯦꯡ ꯈꯪꯒꯅꯤꯗꯣ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯤꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯩꯗꯨ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯜꯂꯦ ꯁꯟꯖꯦꯟ ꯅꯍꯥꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝꯁꯤꯗ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯀꯩ ꯍꯅꯨꯕꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯂꯩꯕꯥꯛꯇ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯅꯝꯊꯨꯔꯝꯃꯤ ꯀꯩꯅ ꯍꯥꯏꯔꯛꯈꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯄ ꯅꯍꯥꯛ ꯉꯁꯤꯗꯤ ꯍꯥꯠꯄ ꯇꯥꯔꯦ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯀꯩꯅ ꯐꯝꯂꯝꯃꯤ ꯃꯉꯛꯇ ꯃꯌꯥꯅ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗ ꯁꯟꯖꯦꯟ ꯅꯍꯥꯅ ꯃꯄꯥ ꯃꯃꯥ ꯃꯆꯤꯜ ꯃꯅꯥꯎ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯝꯃꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯇꯟꯖꯥꯁꯤꯃꯛꯇꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯒꯨꯔꯨ ꯒꯨꯔꯨ ꯍꯥꯏꯅ ꯍꯦꯛ ꯈꯣꯡꯂꯛꯂꯝꯃꯤ
ꯃꯗꯨ ꯇꯥꯕꯗ ꯀꯩꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯇꯧꯔꯝꯃꯤ꯫ "ꯍꯦ ꯀꯩ, ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯆꯣꯡꯈꯨ ꯑꯃꯈꯛ ꯂꯩꯔꯦ, ꯃꯗꯣ ꯄꯥꯏꯊꯣꯔꯛꯀꯗꯕꯒꯤ ꯃꯁꯥ ꯈꯞꯂꯤꯕꯅꯤ." ꯆꯣꯡꯈꯨ ꯄꯥꯏꯊꯣꯔꯛꯀꯅꯤ ꯍꯦꯛ ꯇꯥꯕꯗ ꯀꯩꯗꯣ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯊꯕꯥꯛꯇꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯂꯣꯝꯗ ꯍꯣꯠꯆꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔꯦ꯫ ꯀꯩꯗꯨꯁꯨ ꯆꯣꯡꯈꯨ ꯀꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯁꯟꯖꯦꯟ ꯅꯍꯥꯗꯣ ꯀꯩꯒꯤ ꯈꯌꯥꯠꯇꯒꯤ ꯃꯁꯥꯕꯨ ꯀꯟꯖꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫